Karnataka ki Minister Priyanka Kharge amasung senior Congress luchingba D.K. Hari Prasadna hangladuna RSS haibidi Rashtriya Samsevak Sangha si register tawraba body ama natte adubu makhoida kadaidagi karamna selaklibano haina phongdokre. Congress na makhatana maral siraduna organization asina logi makhad register tawdana thabak thorom kayamram leptuna chathari. Makhoina register tawdriba si lengaki oiba law amadi regulation sing asidagi nanthokpu yanabani haina Kharge na phongdokhi. Mahakna makhata kibada mangonda RSS haiba loop asi registration tawi haiba gi matangda che changsing adu mamaidi langsinbiu. RSS register tawrab organization adu ullu matang adu wari loisinbi yagani haiki. Register tawdab organization amana karamna kraidagi selaklibano fuit khongau tubadagi horaga mass pass chatpa drum amasung khongnaba polamsing leiba amadi building sabana singbagi thabak sing changliba sen mayam sing adu register tawdab organization amana kadaidagi lakadoribon haina phongdokhi. Kharge na thasig angan ba matam da su Karnataka gi Chief Minister Siddharamaiah da su state adugi oina myam tin mafam sing da RSS ki thabak thoram sing adu thinghanbi amadi organization asiga mari na balainga ki employees sing mathak da su disciplinary action lokhatlu hain ai bichol pisin duna khangan kraban karigumba register tawrab organization oirabadi register of company sing chana pathak ki matung ina tax thiba tabani society registration act amadi NGO act ki makha da su makoi register tawham thokpani Madugi matung ina makoina pangliba pansing adu foreign dagira lebak asidagira natraga private donation dagi pangbara haibidu mayik singna phongdokadabani Congress party amadi BJP asi election commission of India ki makha da register tawrabani adu RSST kada wai register tawbun haiba khangde RSS ki fan collection gi mawng asi Vijaya Dashini matamda guru da kinagi mingda khombani asigumba senpham masi sahi chama gi record leibra hainasu Congress luching bhari pasana su hanglakli Nakal Lamronda India ki President Draupadi Murmu bu sabi malada thamnam khiba Indian Air Force IAF ki helicopter adu gi chakasing adu Kerala ki Pathan miti de leiba indoor stadium complex manungda athu bagi oina sem ki be helipad adu gi chocho lawba concrete surface adu da put thaduna lei khiba dagi official sing athu matam da chopper inkat ki haina phongdokre thaudu adu pramatam Pathan miti da President Draupadi Murmu hek kum thakpaga thokibani State ki top police official sing na madu security oiba protocol da ahoba leibadagi ni haibada akan mamong yaning da phongdokre report sing gi matung ina helicopter adu matam khargi oina indoor stadium manung da sem ki ba helipad adu da tasinba matam da madu kan kit law surface adu chocho law maramna chopper adu gi chaka sing adu puthaki bani hai President Draupadi Murmu aircraft adu da hekum thrakpa matung da chocho law concrete surface adu de helicopter adu gi chaka sing adu manung da changsin ki bani Kerala ki Director General of Police DGP Rabara S. Chandrasekharna thaudu adugi matang da security ki oiba ahoba karisu leikhide amadi helicopter adu tarakpham adu dagi chawrakna fit mangarom lapthokna taki loina na mafam adu di chocho lauduna leiriba mafam ni haina local media report amana hairi helicopter adu matam khari oina sem ki helipad adu da hana na tana na lepna khiba mafam adu dagi fit mangarom lapthokna tarakhibani maram maduna chakasing adu concrete adu de puthadun leikhibani Madu amuhan aswayangam amat yaudun inkat ki haina DGP ki report adu court tawdun haiki Pathan miti da leiba district collector Prem Kusan enasu masida security ki oiba ahoba amat karisu leiki di haiki video footage amada thawdu adu miyam khangnaraki loina na madu da President Draupadi Murmu security personnel oina deploy tawkiba police personnel kuncha romna helicopter adu helipad ki chocho law mafam adu dagi inkatna ba unaki loina na phibam madada security gi oiba ahoba lei khibra haibasi miyam hangnarakhiban thaudo adugi matung hana na mafam adudagi President Draupadi Murmu gi magi schedule program gi matung ina chingda leiba lai khunpam tamna chatki reporting gi matung ina di matam khara gi semgat khiba kan helipad aduda mahak masala kadaba pung 3 thogi mamang da semgiban state ki intelligence agency sing mafam madu chocho lawba maramna chaka sing adu puthaki bani haiba asi Taphamdagi put mangaram lakna ni helipad adu taki haina iposina palle official singi matung ina landing mafam ani adu President Draupadi Murmu gi khongchat asigi damukta sem saki bani mafam ani adu di Sabrimala maya dalaiba Nilakal amasung Pramat Stadium helicopter adu radar na maram oiraga Nilakamal da takhidre madugi mahutta kilometer yang khairom lakna leiba pamandam da oina tarakhi bani hairi Media reporting nasu President Draupadi Murmu ki khongchat asigi matang da chamamna ba kaya poknaki ahan bada mag Tirubandhapuram dagi pamda lambi da oina chatkani haina panki
mafam asi kilometer chamaga humdaram lapa jaga amani adubu ayuk aerial route oina chatkani haina hongdorakibani authority singna thodu odu yengsilaba yai amadi masida helipad mong chadana sembada saruk yakiba mara leiraba official sing adugi matakta akan action lorok pusi yai haina report asin makhatari atopa pawamana United States of America ki Vice President J.D. Vance na Israel da leiba khongchat amagi manung chana Hamas militant singbu khulai thaduk hanba amadi Gaza bu semgatpagi apamba thabak on pangthoknabagi matangda wafam kaya phongdokre United States of America na Israel ga makhatan afaba mari thamnanabagi damakta hauji Donald Trump na pukhalakpa ceasefire gi plan adu ahanba tangkak losin khabasu madugi ani suba tangkak ki oina mafam madugi Prime Minister Benjamin Netanyahu ga unaba amada Vice President J.D. Vance na hairi wafam sing asi phongdokibani hairi mahakna makha taraduna hauji laiba ani suba khongthang asi mapung phana thabak oina onthoknanaba hotnabada achauba singnaba kaya mayuknagadawri Hamas militant sing khulai thaduk hanba haibasisu khwaidagi aruba thabak amadi oigadoiban Donald Trump ki ceasefire plan aduda Hamas ki maikedi ayaba pirakkibadu Gaza dagi Israel gi lanmi sing mapung phana lothokpu pham yauriban loinana makhoi militant sing aduna sizinariba kuchu khulai sing adu thadokpagi matangdadi ayaba amata pirakkidaban adum oina mak sahi anirong gi lana ka hena soksilaklaba Palestine masa sing maru oina Gaza da leiba yung kai kaya ama leitem manan khaba matungda amukna honana semgat sagat ba haibasisu araiba thabak amadi oiroidoribani adubu Gaza da leiba miyam sing adugi tungi yenglaka semgattabadi yadabani haina phongdokki numi humni gi oiba khongsit adugi manung channa J.D. Vance na Israel da thajaba piraduna Hamas na makhatana leiba aduda singnabagi thabak amata torokani haibagi chingnaba leiraroi haiki Civil Military Coordination Center ama Israel khanong sup thangba mafam amada hangdokpagi torom amada J.D. Vance na wangang laduna mahakna makhatana hai matam amada tangdu leitaba ama suksoi soidna oirakani amadi tangdu leitaba haibasi suksoi soidna uba phanglagadaba tanja ama oirakani US amadi atopa allied troops singna Israel gi oiba force singa hauji leinariba ceasefire kanun sing adu yengsinbada natana Gaza da matengi polam sing adu mapung phani yawi yaudi haibagi matangda punna yengsingadawri marak asida Turkey dagi troops sing Israel da mateng pangmagi matangda Prime Minister Benjamin Netanyahu na akanma mongdi yaningdaba phongtokre haina pawgi source asini makhatari Pau sigi sabam oina hauji Manipur da leiba neta daba phibam asigi matangda Imphal da nungthilgi chepong oina numit khudingi phongliba kanglei pakki mairagi editorial kalam da kari hairi haibudu ingminase ngasi mak Manipur da maribak ningbani amadi masana masabu luchingbani haijaba miyoy kaya leptan thorpa haibudu oire masigi mathakta Manipur da leibak miyamgi damakti yaifanaba thabak tawbani haiba lup kaya amasu sauri yungmagan likhatnakle maduna maram oiraga leibakki thabak tawbani haibagi mingda thorliba masana masabu luchingbani haijaba kayana authority natana authority saduna thabak tarokpadagi leibak miyam awaba mayuknaribani leibak asigi mapu oiriba leibak miyamna masana masabu luchingbani haijaba luchingbadi oidaba miyoising adu kana no haibudu masak munna khangdoklaga miyang apunba thawna amana chapchaba para ama tambiduna pukchel sengdaba masagi oijaban mang tharaga thabak tawba adugum lucingba sabasing adu maru phangna muthatnaba thabak paikhatpam thoki haibada haimramba thokloi khalli kanagum mangang namta likhalakpa lup amanasu miyamda adu tawgadabani adu tawba yaroi haiduna authority natan authority sabagi thong hauji chatharpa uri chatharliba arama thongsing asida Manipur lenga amadi miyamna khangna una tumina lesin matarabadi laiba asi mapu pandraba haibadi rule of law satnadraba laiba ama haibadu oikhagani haibada haiman mutokloi khalli authority natan authority saduna press release kaya thoktuna miyamda adu tawba yaroi adu tawgadabani haiduna makhoina pamba thabak adu maram chai chadi haibabu khangdana nampu sasang torokpa matamda Manipur lenga ki marina authority sin khangsinnadan leibasi yam leibak thibani mafam matam sana sasinaba luchingbasing chatrakpa nampu sasangi thabak sing adu Manipur lenga ama leiri haibadu khangduna matam chana thinghoduna yadi haibadu khangadabani madu natana mangba takpa loiraga wakal tar I haibagi mawongda lengang chatrakpum tawiba asidi mafam chana thabak pangthokna hotnabigadabani Manipur ki chingilamdasu adu mangai lenga mapu saba khulai paiba khutpu kaya ama laibata natana civil society organization kayana chongthokna pasisu Manipur machet tan thugaina ba khongjang kaya chatrakpa miyam uri Manipur da maitai gilam naga gilam pangal gilam amadi kuki gilam haiba ama phawbo leite Manipur gilam punamak Manipur lenga ki makhada apunbu oina leibani adubu ngasidi
तोान तोान फुरुप कयान अखोई लमगी अखोई तौगदबनी अखोई लम ओइगदबनी हाइन फोंग सिनबगी थबक चथरइबसी याम लेबक थीबनी मसिगी असेम खुदम हाइबबु कौब्रु लेफमलेन कादुना लाइनिंग लाइसोन तौब फाउबदा यादबदगी अतिंग थांखिबग लोइनना थांजिंग जिंग फाउब थांतिंग हाइन ओंथोकनबगी थबक पाइखतलंबा अदुनी कौब्रु चिंगी सरुक खरा कोथोकलगा पोपी पम्बी थाबगी थबक चथरंबा कया तौखिबा अदुनी मदुना निथौगी मनादि फलांग तेली हाइबगी मोंगदा अर्थ तोहन चुंगनी मणिपुर की मफम कयाद आइन काइब मोंग थबक अमदी मणिपुर थुवाइनब थबक तोलब फाउबदा लेबाक मियामना मिखलगी मतमदा भोट पीदुना मियामगी म्यूट ओइना थागतखेबसिंगना सेम्बलेंगा अम ओइरिब इचाउ चाउना लेरगा चाही अनि मखाइ फजिलकलब मणिपुर थोलिब कंग इरांग असि लोसिननब होटनब ngamde मणिपुर थोलिब इरांग असि मपा लेबाकतगी टेरोरिस्टसिंगना मतम लेंगाकी ओइबा मथक्ता लंदारकपनी हाइब चपचाना भारत लेंगान खंगलबसु लौकटपम तोप थबक अमता हुजि फाउब लौकटन लेरिबसि यामना लाले मणिपुर थुगाइनब होटनरपसि भारत थुगाइनब लंदारकपनी हाइन लौदुना भारत लेंगाना लंदारइब कंबुसिंग अदु माइथीब पीदुना मणिपुर शांति फुरनब होटनदुना येलहौंगैदगी लेमिनरब कंगु फुरुपसिंग अदु नुंसी चानाना तंगदु लेतान लेमिनबगी थबक अदु लौकटपम थोए मणिपुर थुगाइनब सिलिब असिदा अफोंग येकनब ओइब कुकी एमएलए तरागी मथक्ता भारत लेंगाना ngasi फाउबद मणिपुर लेंगाकनसु आइनगी ओइब थबक अमत लौकटप ngamdन लेरिबसि यामना लाले मखोइब काउ थाबगुम थादोक्तुना थंबग चप मानरे मसिमगना मणिपुर थोलिबा असि सुक्सोइ सोइदना सुक्लोइ लोसिंदब इरांग अमा हाइबदु ओहेनबत नतना इंडिया लेंगाकना थवइना सिलब्रा हाइबि वहंग अमसु लाक्तब नत्ते मदुना मरम ओइरग मियांगी म्हुत ओइबसिंग अमत ओइना पुनचिंदुना मणिपुर कन्ननब लोफम तोब थौदांसिंग अदु लौसी लोइनना मसाना मसाबुल चिंगबनि हाइजबा ऑथोरिटी साबक कया अमा थोरक्तुना मणिपुर थोलिब लालसि लोसिननब होटनब ngamdabagi मरम अमा ओइरिबनि हाइबिसि खंगना मणिपुर लेगिब लुपसिंग अमत ओइना पुनचिंदुना इरेबक मणिपुर कन्ननब लोफम तोब थौदांसिंग अदु चपचान लोमिनसी हाइबु वफमसु कंगलेपाक मैरागी एडिटोरियल कलमद फोंदोरखिबनि